ꯃꯤꯖꯣꯔꯥꯝꯗꯁꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯅꯣꯔꯠ ꯏꯁꯇ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯃꯤꯖꯣꯔꯥꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯆꯍꯤ 50 ꯁꯨꯔꯕ ꯕꯥꯞꯇꯥꯏꯁ ꯆꯔꯆꯇ ꯄꯥꯁꯇꯔ ꯑꯣꯏꯅ ꯂꯩꯕ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯣꯔꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯑꯥꯏꯖꯣꯜꯗꯒꯤꯅꯤ ꯑꯗꯨꯒ ꯑꯝꯁꯇꯔꯗꯥꯝ ꯅꯦꯗꯔꯂꯦꯟꯗꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯇ ꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯃꯥꯁꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯦꯗꯃꯤꯠ ꯇꯧꯔꯀꯥꯟꯗ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯁꯤ ꯇꯦꯁ ꯇꯧꯔ ꯔꯤꯖꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯃꯅꯦ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯔꯤ ꯍꯜꯂꯛꯄꯗ ꯇ꯭ꯔꯤꯞꯇ ꯑꯗꯨꯒ ꯃꯣꯏꯁꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯖꯣꯔꯝ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯣ ꯑꯗꯨꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯔꯀꯥꯟꯗ ꯂꯩ ꯍꯥꯏꯅꯁꯨ TMB ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯥꯝ ꯑꯩꯅ ꯄꯥꯕꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯨ ꯉꯝꯃꯤꯟꯅꯁꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯋꯥꯏꯁ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯅꯥꯍꯟꯈ꯭ꯔꯦ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯌꯥꯃꯔꯨꯝꯅ ꯐꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯌꯥꯃꯔꯨꯝꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯣꯡꯈꯤꯕ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯛꯄꯗ ꯃꯥꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ mohfw.gov.in ꯗ ꯑꯗꯨꯒ ꯄꯨꯡ 8:35 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯑꯞꯗꯦꯠ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯖꯣꯔꯥꯝꯗ ꯃꯤꯑꯣꯏ ꯑꯃ ꯅꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯀꯣ ꯀꯟꯐꯥꯔꯝ ꯀꯦꯁ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯇꯣꯇꯦꯜ ꯀꯟꯐꯥꯔꯝ ꯀꯦꯁꯇ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯇꯣꯇꯦꯜ ꯀꯟꯐꯥꯔꯝ ꯀꯦꯁ ꯐꯣꯔꯦꯟ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯤꯁꯆꯥꯔꯖ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯃꯤꯑꯣꯏ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯅꯥꯔꯤꯕ ꯃꯐꯝꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯤꯕ ꯖꯒꯥꯁꯦ ꯀꯦꯔꯦꯂꯥꯅ ꯑꯣꯏꯔꯦ ꯀꯟꯐꯥꯔꯝ ꯀꯦꯁꯁꯦ ꯀꯦꯔꯦꯂꯥꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯦꯔꯦꯂꯥꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯅꯥꯕ ꯇꯥꯔꯒꯁꯨ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯁꯤꯗ ꯊꯣꯏꯅ ꯍꯥꯞꯇ꯭ꯔꯤ ꯃꯣꯏꯒꯤ ꯑꯗꯨꯀꯥꯟꯗ ꯃꯤ ꯐꯒꯠꯄꯁꯨ ꯌꯥꯎꯔꯦ ꯑꯍꯥꯟꯕꯗ ꯀꯦꯔꯦꯂꯥ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯅꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯑꯅꯤꯁꯨꯕ ꯃꯐꯝꯁꯦ ꯁꯤ ꯎꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯑꯅꯤꯁꯨꯕ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕꯗꯅ ꯀꯔꯅꯥꯇꯀꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯔꯅꯥꯇꯀꯥꯗꯅ ꯃꯤꯑꯣꯏ 91 ꯅꯥꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯅ 9 ꯅꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯨꯡꯗ ꯀꯣꯟꯅ ꯄꯤꯖꯔꯒꯦ ꯄꯨꯂꯞ ꯏꯟ ꯗꯤꯇꯦꯜ ꯐꯖꯅ ꯅꯝꯃꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯇꯣꯇꯦꯜ ꯀꯟꯐꯥꯔꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯃꯤꯑꯣꯏ 518 ꯁꯨꯔꯦ ꯑꯗꯨꯒ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯐꯍꯟꯈꯤꯕ ꯃꯤ ꯃꯁꯤꯡꯅ 94ꯅꯤ ꯁꯤ ꯌꯥꯎꯔꯤꯁꯤꯀꯣ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯁꯦ ꯃꯊꯛꯁꯤꯗ ꯀꯤꯌꯣꯔ ꯐꯍꯟꯈꯤꯕ ꯗꯤꯁꯆꯥꯔꯖ ꯃꯥꯏꯒ꯭ꯔꯦꯇꯦꯠ ꯃꯤꯑꯣꯏ ꯄꯨꯟꯅ 94 ꯁꯨꯔꯦ ꯑꯗꯨꯒ ꯁꯦꯟꯈꯤꯕ ꯃꯤ ꯃꯁꯤꯡꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯤ 8 ꯁꯨꯔꯦ ꯁꯤ ꯌꯥꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯐꯖꯅ ꯁꯦꯝꯗꯦꯗꯅ ꯁꯥꯎꯕ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ